Serou IDP sing hanagi haurok phamda hanjin biraklo security ningthi na ngak selabanina Miyam mi paibiganu haina MLA Ranjit na phongtokkhre. Haukiba sahi 2023 gi May 3 dagi hauna tholakiba kanglup ki irang na maram oiraga Serou khul gi miyoi sing tongan ba mafam sing da IDP oina leiriba sing adu athuba matamda hanjin biraklo Serou da hauzik state force amasung central force sing na akanama ongda ngak sen badagi pamda ba thodok amata thoktriba si yenglaga Miyam na sumakhata na mi paiba tawbiraga no haina sunu kendra gi MLA ke Ranjit na ngasi Serou da pangthokiba paw gi mi phamamada phongdokkhre mahana makhata na haikibada irang na maram oiraga lanjen ruraba Serou gi Miyam 2023 gi September thadagi ahanba oina resettlement tawduna tapna Serou gi Miyam mayum da halaktuna ngasi phawba Serou da pamdaba thodok amata thoktana Miyam ing tapna leire masagi matung thasigi taramari dasu Imphalis ki tongan ba mafam singdagi masa gi mayum da halakiba adusu Serou da ing tappa leibadagine maramaduna yumda changlaktriba Serou gi miyoi sing athubada isagi famda hanjin biraklo Serou ase inauna resettlement tawba oina ubasi aranbane 2023 gi September thadagi lanjanariba sing resettlement tawba haukrabane Serou da hauzik central amasung state force na ningthina ngak selabanina atopa mafam sing da sangjafam lawduna leiriba IDP sing athubada hanbiraklo ipai pusing thambiramba ikogi lam amasung ngamkhai punna ngak minasi state asida hana leiramba popular government amade hauzik leiriba pialenga asina IDP singi pifam thokpa sel sing pithok taba si yamna laibak thibane IDP sing na masa gi yum da hanjinduna khunda leitaba matamda makhoigi leinaba yum se na sanaba phirol amadi nomagi sandok lambi leiba si yamna mathau tai adubu hairiba thabak sing asigi matangda lengak na paikhaliba thabak sing asidi peningai oidre maramaduna lanjenariba miyamna thengnariba awaba sing asi kokhanaba lengak na matam sana thabak tawba mathau tai maroina IDP singi yum sanaba amadi nauna settlement tawbagi pigani hana lauthokiba senpham singi wat hauriba senpham sing adu athuba matamda thadokpiyo haike amaromda Serou gi khunja singna phongdorakhibada Kuki singna 2023 gi May amasung June thada akanba attack sa tharakpadagi lanjen ruraba khunja sing sahi adugi September thadagi halaknaba haure adubu yumda halaklaba khunja sing adugi tumna mai thadokhraba yum sing adu sanaba lengaki maikaidagi pifam thokpa senpham sing suna pidre Serou khulgi khunja sing tureldagi lengoi pekpa masung singdagi sing zallaga sendok lambi oinaramba sing adusu haujikti yadrabanina awaba kaya mayok nare school sing su mai thadokkhrabanina lanjen rubadagi mayumda halaklaba mahairoi sing lairik tampham leitre private school da thabasu ngamdabanina mahairoi sing mangbugi phibamda leire haina phongdorakhe imoinu numita ngagi mela pangthokpigano haina fishery department da thomjinkhre hairi Waxing gitarani thoni panba numit thasigi kunthra ma thoida pangthok gadoriba imoinu ira thoni numita ngagi mela pangthok pigano haina ngasi khwairamban kaithel da nga yolibisingna lamphel da leiba fishery department da thomjinkhre ngasi sathakiba khongjanga da saruk yakiba khwairamban kaithel nga yolibi mutung khomdonbi kauba amana phongdokhibada leiba ki hauzik oiriba tangdu leita da phiba masina maram oiduna khwairamban kaithel asi potset handuna nga yoliba singna matam sangna awaba kaya mayok naduna laklebane imoinu ira thawni numit asida pot khajitang yol hauna bahona ringai sera asida fishery department na amuk nga gi mela pangthok na ba tharang torokpa sidi khwairamban kaithel da nga yon jaduna imung pujari ba singda asoba saitheng ama pibani maramaduna imoinu ira thawni numit ka mari lenana fishery department nga gi mela pangthok kani haina order thokliba se khudak ta handok piyo natrabadi khwairamban kaithel da nga yoliba singna mela tawfa da laktuna athingba piba yauna makhal makha kya khongjang sing sangsangani haike thangjing amasung kaubru khubamlen kaba yahalu haina miyam ge khongsa satgadori thangjing amasung kaubru khubamlen kaba yahalu haina thasagi kungani pangi nungthilpung ama taba matamda ibudau thangjing laisangdagi hauduna as nelamni ngan khalampak sports complex phawba miyam ge oiba khongsat ama satkani haide haiba khongsat asida inat lining amasung phorupunung sijaba miyoi khudimakna sawat piyo amasung mateng pangbiyo loinana isamaki tawdarba yadraba thodang amani khana saruk yabiyo mathau tarabadi khuthang wakat mi phamkya sangsin khigani haina CPPKT gi maikaidagi phongdorakle makhatana haidibana ngarang December 15 gi nungthil pung 12 makhai taba matamda Moirang Khuman Mandaptap Committee on Protection and
Preservation of the Historical Right of Kaubru and Thomjinkhre Range CPPKT na miyamgi oiba apunba mifam ama pangthoke ingu phamnaiba Philip Mangilala mayai tangba lauduna pangthokiba mifam aduda tongan lup kya ki miyoi kya su sarugya khe mifam aduna haukiba sahi 2023 gi May 3 dage haurakiba Kuki da ko terrorist gi irang na maram oiraga amang ata asi ana kya nangbugi mathakta mitai kalopna ningsing bathok traba matam dagi hauduna aikhogi luraba laini haina ira thawni duna laklaba kaubru amasung thangjing khubam sing Kuki nar ko terrorist singna loksin khibaga loinana sahi ani helaba phawba aikoina satuna jaba phaglakaba ibudau thangjing gi senglaba khubamda Kuki singna Christian cross ama irang harakiba matung ikan kanadana yungsen khiba hiramasigi matangda marilenaba authority that kyarak wakalaba su cross lokthokdaba lai khuramba kahandaba oil laingak laitraba lamdam amagumna terrorist singda ahoina na ngak lopiduna laikhiba amadi lakadaba sajibuda lai khuramba satnabagi matangda kopna khananai na khihari haukhiba April anida CPPKT ibudau thangjing Seba Mandal amasung Historical Heritage Development Organization Moiragi Mihutsigna Governor ga unaduna sajibu thada thangjing khubam kaduna lai khoramba yana basinbiyu haina taksin khe maduda Governor gi maikai dagi thangjing khubam len dagi terrorist sing yauna pamdaba posak sing lokthokani khubam len sing akoibada sambal khagani amasung sacred site asigi tonganba superintendent amal lehangani PMGSY gi makhada lambi semduna CRPF Platoon ama thamlaga ngahangani 2026 ki sajibu thada ibudaubu khuramba soiduna kahangani hana thajaba pirakhe governor na thajaba pirakhe basing ground reality da pangthok libra pangthok tabra hana thakhiba reminder gi matungina sahi asagi April thada DC Bisnupur office da SP Bisnupur yauna mari lenaba governor gi copy kaya pirakpamak natrabasu uhalakhe adugi makha tarakpa oina December 13 ta reminder pisin khiba adugi matang dadi haujuk phawba kariguma paw amata halaktre asomna thaidok thaijin tawduna aikhogi cultural amasung historical right matuna thamba yaroi haina miyamgi apunba warekpa loinana tang kungani pangi nungthilpung amataba matamda ibudau thangjing laisangdagi hauduna as nilamni ngan khlawai sports complex phawba miyamgi khongsat asi pangthokadabani hairi JSina wakat mi phamsa thakrai Naga mapa lining thau ising saibagi thabak thoram sing tawpham oiriba maphamda handak ikhang khanghaudana government na rotary car parking semgalakliba sina akoibagi punsi mahingda akaiba pibigano haina ngasi joint action committee against permanent structure at the eastern side of Nagamapal opposite lining thau ising saibana sinduna wakan mifam sathakre wakan mifam aduda saruk yakhiba JSC gi spokesperson Okram Romen hai kibada rotary parking sajinba asina leka esigi amata ngairaba lining thau ising saibagi lai lam thokpham oiriba saroi ngaroi khangbagi thorom pangthokpham oiriba ising isau thokpada changjafam lokpham oiriba yausang sports gi sanafam oibata natana nomagi numita changdraba yadraba chana thangnaba polam sin yonpham oiduna imung puriba kya da akaiba oigani khalle haike loina hiramasugi matangdusu governor da memorandum pisinkhre hairi SS na lalhobana saramba kem ani thugaikhre hairi Manipur Police Sound Central Security Forces ka loina tongan ba mafam singda chathakiba anti insurgency operation singda Churchanpur amasung Imphal West District ki mafam singda lalhobani singnaba singna saramba kem ani thugaikiba loina afaba makhagi khusru khulai sing phangba ngamkhre hairi ngarang combined security force singda chathakiba combing operation sing adu intelligence na pirapur report ki matungina pangthokibani search operation adu da Manipur Police amasung Assam Rifles ki apunba khutpu amana yamna thuna singnaba mafam adu sangsenduna operation adu sathakibani hairi official source na makha taraduna hai ngarang sathakiba operation adu Churchanpur Police Station gi manung Churchanpur District ki manung sanba thangjing singkhong manaktani hairi mafam adu da lalhobana saduna thamlamba kem ama thugai kibaga loina mafam adu dagi foot nipan sangba pumpi cell tarani thoi 7.62 mm gi tokning mapan magazine ama yawba MP5 rifle ama country-made single barrel ama phagat pangam ki hairi atopo operation ama da combined team amana Imphal West ki lamsang police station gi manung chanba lambal amasung haurang kairel gi mafam singda sathakiba search operation aduda lalhoba singna saramba kem amasu thugaiduna manghan takhalaba matung ofam aduda makhatana thiba humbagi thabak chathabada single barrel gun ama magazine yawba pistol ahum white
phosphorus grenade taret high explosive grenade ama tongan rifle singi nongmai marusing phagatpa ngamki hairi India amasung Myanmar na tourism cooperation sakhatnaba meeting pangthokre hari irang mayoknariba Myanmar ga lebaki anoba sakhat khongthangi lambi ama oina India ga Myanmar ga ahanba oina tourism cooperation sakhatnaba gi dama coordinating meeting pangthokre lebane sigi tourism sakhatnaba gi coordinating meeting adu Myanmar gi Red Promotion Organization Hall da hybrid format sing puthoktuna pathoki hana agency gi report matungina phongdokle agency gi paw makha taraduna hai leba ani gi coordinating meeting adu da Yamna Santi Lena Amadi Leba Anigi environment sing Kananabagi Pandam da India tourist sports sing Amadi Myanmar da Ladeba tourist sports sing Punna Sengwat Minaduna tourist sing attract Obagi Pandam Tamle Pausana Makataraduna High Leba Anigi coordinating meeting adu da working group Amasam Duna Leba Ani the tourism cooperation sing Sakhat Hanba Amadi environment Kananabagi Damak plan of action ama plan Tauna Basu Kanaki Hari Leba Anigi tourism Amadi environment sing Pagatnabagi damak leba anigi mahut silliba official singna memorandum of understanding amasu sign taunaragani aduga MOU aduda India gi oina tourism program sing asi Aonex global representative na draft tauduna Myanmar da pisingani hari MOU aduda Myanmar romdagi tourism ningthina sakhat payapa mafam sing video clip samduna India romda khusinarakan hari mifam aduda Kolkata da base dobo Myanmar trade promotion organization amadi Myanmar economic councilor gi official sing sarugya ki hari Malem na sakhangbu sangaibu Tamil ni hairakpuda nungnangba phongdorakle Manipur gi saknairaba environmentalist Dr. Khangemab Samungok Singna Wildlife Protection Act 1972 gi makhada sangai haina mengthon piduna malem pumbana sakhangnaraba pro antler deer asibu ikui kuidana Tamil haina mengtholakpa asida nungnangba phongdorakle mahana hai ikui kuidana pangthokiba Manipur University gi Manipur Science Congress sangai haiba saji makhalasibu Tamil haina mengthon silakpa si labak thibane aduga Tamil haiba sa makhalasi kha amasung kha nopok thangba Asia da laiba sa makhalamani sa makhalasibu sangai gi mahut sinduna karamna tholibano bana makhata na phongdokibada handak science congress da karigumba mangkhiga dawre haina singnariba state animal oiriba sangai asibu kannana bugi pandam da phongdok lambadi mayam punamak encourage tawgadabane adubu laibak thibadi wildlife protection act 1972 gi makhada sangai haina khangnariba nauna Tamil haina sakhangliba si laibak thibane science congress adu saruk yakhiba DM University gi hana gi professor Raj Mohan su technology asina kunmatho shuba sahi asi revolutionize tawrakle aduga P Brajakumar director DOECC na Manipur da honglakliba inga samadi masina piriba saithengi matangda wa phongdokhe haukiba thangja numita Manipur gi governor Rajakumar Balana inaugurate tawduna MU da pangthokiba Manipur Science Congress 2025 mapalam gi amasung state gi maming lairaba institution singdagi punna delegate chahumna saruk yakhe tharamadu Manipur University Manipur Science and Technology Council amasung Directorate of Environment and Climate Change na punna khusamna duna senkiba thoramne Science Congress thoramasigi themasi Science Innovation and Climate Change haina mingthon ke thorongi saru ama oina lamai sahunga humdra manga panba souvenir amasu release tawki hairi Manipur thugaiduna separate administration pibagi wafam laite haina BJP gi central leaders singna hanna phongdokhrabani haina Sarda Devi na phongdokhre Good governance habisi praja miyambu amambadagi anganbada puthorokpa leibak adubuni ngasi phawbada BJP na miyamgi apamagi mayakta thabak tawroi tawkhibasu leite haina BJP Manipur Pradesh ki president adhikari mayum Sarda Devi na phongdokhre wafamasi India ki prime minister oiramba laikhidraba Bharat Ratna Atal Bihari Vajpayee gi mapok kumonga mari lenana ngarang ni taipat chuthekta leiba thambal sanglenda pangthokhiba Atal Susasan Samelan gi thauronga mari lenana e Sarda na phongdokhibane mahana makhata na hai Manipur thugaiduna separate administration pibagi wafam laite hana BJP ge central leaders singna kiara hana phongdokhiba laikhrabane Congress party na BJP se communal oba party ni haina kiara hana marasirabasu BJP ge wakhalon karino habisi miyam hena mayek sengna khangnaraba wafam ni haike Atal Susasan Samelan ga mari lenana mahana makhata na phongdokhibada malem gi phambakta India na sakti leraba nuclear nation ama oirakhiba ase laioi khraba Atal Bihari Vajpayee gi matamdagine chawkhalaba lebak singa afaba mari thamnaba mahana paikhalamba thabak thausul kiyana ngase India se super power amagi thakta lakpa ngamlakhibane Atal Bihari Vajpayee India gi ahanba non Congress prime minister ne mahaki asanba miyeng amade mahaki heithoi singthoiba community kiyana ngasidi
India si malemgi leibak kayana thak wangna ikai khumnaba leibak ama oiribani haina phongdokhi. Manipur si machet tana thugaibi yaroi habsi center government yamna munna khangi haina laisemba sana jawbana phongdokhre. Manipur si machet tana thugaibi yaroi habsi center government yamna munna khangi Kuki singna taliba separate administration kaidongoida oiredaba demand amani haina Manipur gi ningthau Rajya Sabha ki MP laisemba sana jawbana phongdokhre. Wafam asi ngarangdagi satharapa thasgi kunmathoi phawba pangthokadaba Atal Bihari Vajpayee gi chama suba mapok kumon gi thoram ama oina ngasi nini chanbagi thoram kabi samelan Imphal gi nitapa chothekta leiba thamba sanglenda pangthokpada phongdokhibane. BJP Manipur Pradesh na sinba thoram adu mahan amakha tana hai Manipur Assam amadi Tripura habisi yamna liraba masagi civilization leiba puwari leiba lamdam singne masigi ngamkhaida akaiba pirurabadi achoba wathok kya lakani habisi khange. BJP gi leader singna national leader singna Manipur gi ngamkhai amadi apunba saktam kai haloi haba si haradagi haiduna la haujik sumadu gi sabchaba ferep adu hongda laire masida ekhoi na thoina nungnaningai leite haike mahana makha tana hai Manipur da hojik tang do leita dana leiriba phiba masida adumak leibadi yaroi lamdam asi matau karamna ingsikna leigadagi haiba wakhalon da sansin ba sange state asigi leiriba lusingba sing center ki lusingba sing amadi CSO gi lusingba sing tasin khomjillaga matau karamna lamdam asi mahusa gi punsida hanjinduna manglom da sansin gadagi khanaba natrabadi lamdam asida tang do leita ba porakpa wagani haina sumahana makha tana phongdokhe. Apil taurakle punna hingminaduna awanungai saruk yaminariba aikhogi marakta kanagumba singna apunbagi pangal sontha hanaba khongthang manba wahi wata isai nongai sing social media da upload tawbidanaba indigenous people organization Manipur amadi masiga satminariba loop singna apil taurakle. IBR ni hana work program da haptuna semba loiraba lambi IBR oiramdabagi amuk tawkhairam lahari. NGNR EGS ki makhada Gram Panchayat ki area singda thabak suriba singi wathok kyamaro mafang khudimakta thopagi paung asisu miyamna tanari wathok sing asigi manungda Thopal district ki Khambok part 2 Gram Panchayat ki IBR road ni haidara mi gi patada leijaba lerak amabu work program da haptuna check tharaga semlamba lambi ama semba loiraba matung check lauthoktuna tawkhairam le haidi Thopal district working journalist union TDWJ yugi conference hall da ngasi pangthokiba paumi singa unaba amada Khambok part 2 dagi khundrakpam sunil na phongdokhibada GP asigi administrative committee gi chairperson oiramba Moirang Them Gopi Ramona ward number 4 da leba patalen amabu oiriba khundrakpam lera asibu brick paving tawduna semlaba matung amuk sek lokthokibaga loinana JCB sizinaduna satnariba lambi asibu khotoktuna hanagi phibamda thugairam le hairi mahana makha tana hai lenga ke mari lenariba block office amadi panchayat na khungangi sakwa thorangi paikhalakpa atop lambi sing semba gumna lera asisu sembirakpani haina khallubani adubu ona tainaba oiramkhe aduna lambi asida matungda torpa atopa thorang thausil amata ekhone yaba ngamloi haikhe thokliba watho asiga mari lenana video Thobal amadi DC Thobal yauna mari lenaba singda aiba zero percentna wakat khiba sahi ama pharakle adumo pungasi phawba hiramasigi matangda karigumba thaba amata lokhot pirakpa leitre haide. Helicopter kaibada miyoi manga sire haide Mount Kilimanjaro gi Barafu camp the helicopter kaibagi thawdo amada miyoi manga sire haina Tanzania gi Civil Aviation Authority na phongdorakre Africa gi oina khwaidagi wangba singdol da thokiba helicopter kaibagi thawdo aduda laikhidraba sing adudi Sheikh Turisani Zimbabwean pilot ama Tanzanian medical doctor ama amasung Tanzania gi mountain guide amani haide